ngasi phongkiba tongan Manipuri sifhongsing amasum thokiba thawdo wathoksingdigi maruoibe I pausing khongusaraga Manipur top channel gi maikeidigi myamna thamjege ahanbada yamnamak thajaninga oiriba mafamdigi phangma pawmana ngarano police check post manakta bide personnel ani duty selingaida truck amana thombadagi punsi loikibigi matangda truck owner da paw pibi khrabasu truck owners na haujuk phawbu tumina laisin kibasi sumdaba thabakni haina ngasi none bazar press media personnel amadi laikhidraba imung singi angda famkiba JC against Amos Bariam Pan amadi BL agaibagi mi phamda Gangonglung Kumba JC convener na haikibada hayeng December tang taraga mapan numidang werampung mari makai fawba manungda laktrabadi JC against Amos Bariam Pan amadi BL agaiba sina National Highway Kuntragaret Railway Project amadi atai national project kaya thingzilagani suhaikre masum asigi matangna government na akan mamiyeng sang sinbina basu haiki haina pausna makata na fongdorakli makasa tarak poina to papaw mana sai phadriba Angangda soibedagi covid vaccine Kapsinkhre South Korea da tha taret khakta ngairiba anga amada flu shot kapkadabada soibedagi covid-19 gi vaccine oina Kapsinkhre haina local authorities singdagi phangba pawna haidi municipal sarkar gi wapmama Honhap News Agency na court taukiba matungina haukiba September 18 da Seoul gi kharom da leiba Siong namda angang gi doctor amana angang mama gi damak thamba Moderna gi dose ama pikliba angang aduda oina Kapsinkhre haidi angang adu anakpada leiba hospital amada numit mangani yengsinki adubu maonda yamna aruba side effect ki kudam amata lakidi haina authority sing haki yamna pendraba mama mapana doctor adu gi mayokta lawsuit file tawduna injection lana kapsin bagi dama compensation tan ki haidi henesu paus na makata na fongdorakli makasa tarak poina to papaw mana drone attack ta Pakistan Taliban gi top commander samnada nanthok hore nongpok thangba Afghanistan gi mafam amada sakhangdaba terrorist na drone attack sa tharakpani haina singnaba attack amada Pakistan Taliban gi top commander samnada lithok hore hairi Pakistan Taliban militant group asina fungdorokiba statement amagi matungina haukiba sagol sunumita makhoigi top commander adugi mathakta satarakiba attack adu Tahrik I Taliban Pakistan TTP amasum government anigi marakta hana khuyek pinakiba ceasefire adu kaikraba matung sayol ama leraga satharakibani militant sing aduna Pakistan lenga ki mathakta akan mamaral siraduna lenga na makhoigi fighter kaya marum hatokre hainasu akan muwafam thamki Afghanistan na nauna lenga pairakliba Taliban militia ga akan ba wakhalon amagi makada thabak tawrabasu tongan bi ihau changsiliba TTPSC haukiba kumsing English singaniga tareta larhulubasi semkraba matungdagi tongan ba akiba phanglaba miyot minai kayamaru Pakistan sathaduna lakibani makhoigi top leader ni hairiba Molvi Fakir Muhammad ki mathakta drone strike satharakibadu Pakistan ga ngamkhai tainariba Pakistan gi nongpok thangba province ama oiriba lamdam gi gauksam khungangdani haina larhulubasi gi statement adu su makhata na fongdoki larhulubadu gi fighter asisu Fakir Muhammad ki mathakta drone strike satharakiba thaudok tur asu opanangki thaudok tholiba mafam adu TTP gi fighter singa makhoi gi base camp oina sijinaduna lakhibani hairi hansu pausina su makhata na fongdorakli atopa pawmana killer robot ki matangda sanakiba wari gi waroisin purakpa ngamkhidre UN miyamna killer robot hairaga su khangnariba lethal autonomous weapon system gi matangda United Nations sinduna Geneva ra pangthokiba mifam amada leibak singi marakta khenabu wakhalon kya leibana maramoiraga waroisin purakpa ngamkhidre haina UN gi Secretary General Antonio Guterres na fongdokibaga loinana hiramasigi matangna makhata na khanaba mathautai haidi makna makhata na fongdokibada Geneva da ngarang leibak samga kunga manga gi mihut sing yauna lethal autonomous weapon system gi matangna khanaki adobu leibak yang khayen mana masigi thaba asi pamdri masina tungda miyoibu khunaida asobu saithing pirakpa yana lei haina fongdoknaki leibak kunthra romna lethal autonomous weapon system gi matangda anauba law ama semduna makhata na thabak paikhatningbagi apamba fongdoknaki malemna tungan ba makhalgi khulai sing puthokre adubo machine control tohonba khulai ama puthoktuna
ꯃꯥꯂꯦꯝꯗ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ ꯉꯔꯥꯡꯒꯤ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯃꯤꯌꯥꯝꯅ ꯂꯤꯊꯦꯜ ꯑꯣꯇꯣꯅꯣꯃꯁ ꯋꯦꯄꯟ ꯁꯤꯁꯇꯦꯝ ꯗꯤꯕꯦꯂꯞ ꯇꯧꯗꯅꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈꯤ ꯑꯃꯔꯣꯝꯗ ꯂꯤꯊꯦꯜ ꯑꯣꯇꯣꯅꯣꯃꯁ ꯋꯦꯄꯟ ꯁꯤꯁꯇꯦꯝ ꯗꯤꯕꯦꯂꯞ ꯇꯧꯕꯅ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞꯇ ꯍꯧꯖꯤꯛꯁꯨ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯂꯧꯕꯒꯤ ꯊꯕꯛꯁꯤꯡꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯈꯔꯅ ꯐꯤꯂꯤꯄꯤꯟꯁꯇ ꯁꯥꯐꯨ ꯀꯜꯂꯕ ꯇꯥꯏꯐꯨꯟꯅ ꯃꯤꯑꯣꯏ 38 ꯁꯤꯈ꯭ꯔꯦ ꯌꯨꯝ ꯀꯌꯥꯃꯔꯨꯝꯗꯒꯤ ꯌꯨꯝꯊꯛꯁꯤꯡ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯐꯤꯂꯤꯄꯤꯟꯁꯇ ꯁꯥꯐꯨ ꯀꯜꯂꯕ ꯇꯥꯏꯐꯨꯟ ꯑꯃ ꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 38 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯨꯑꯣꯏꯕ ꯗꯤꯖꯥꯁꯇꯔ ꯋꯥꯆ ꯑꯦꯖꯦꯟꯁꯤ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯇꯥꯏꯐꯨꯟ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯄ꯭ꯔꯣꯚꯤꯟꯁꯁꯤꯡ ꯄꯨꯝꯕꯗ ꯄꯥꯋꯔ ꯑꯃꯁꯨꯡ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯤꯡ ꯌꯥꯟꯈꯤꯗ꯭ꯔꯦ ꯑꯌꯥꯝꯕꯅ ꯃꯌꯥꯏ ꯊꯪꯕ ꯐꯤꯂꯤꯄꯤꯟꯁꯇ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄ꯭ꯔꯣꯚꯤꯟꯁ ꯑꯗꯨꯒꯤ ꯒꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯄꯗ ꯃꯍꯥꯛꯀꯤ ꯏꯊꯠ ꯑꯗꯨ ꯂꯩꯃꯥꯏꯗ ꯄꯨꯝꯄꯥꯛ ꯄꯥꯛꯈ꯭ꯔꯦꯁꯨ ꯍꯥꯏꯈꯤ ꯇꯥꯏꯐꯨꯟ ꯔꯥꯏꯅ ꯈꯥ ꯊꯪꯕ ꯑꯃꯁꯨꯡ ꯃꯌꯥꯏ ꯊꯪꯕ ꯏꯊꯠꯀꯤ ꯄ꯭ꯔꯣꯚꯤꯟꯁꯁꯤꯡꯗ ꯃꯥꯒꯤ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ 3,00,000 ꯍꯦꯟꯕꯕꯨ ꯃꯥꯡꯖꯧꯅꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯊꯣꯛꯍꯧꯗꯨꯅ ꯁꯤꯔꯒꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯗ ꯏꯔꯥꯏꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯤꯠꯆꯤꯜꯂꯛꯈꯤ ꯇꯥꯏꯐꯨꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯗ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 135 ꯌꯥꯡꯅ ꯁꯤꯜꯂꯛꯈꯤ ꯃꯁꯤ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯟꯕ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯏꯊꯠ ꯃꯌꯥ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯑꯁꯤꯗ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯆꯍꯤꯁꯤꯡꯗ ꯁꯤꯜꯂꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅꯤ ꯐꯤꯂꯤꯄꯤꯟꯁ ꯏꯊꯠ ꯑꯁꯤ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯑꯃꯁꯨꯡ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯒꯤ ꯃꯔꯛꯇ ꯂꯩ ꯇꯥꯏꯐꯨꯟ ꯑꯗꯨꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯥ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟꯗ ꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯚꯤꯟꯁ ꯄꯨꯝꯕ ꯍꯧꯖꯤꯛꯁꯨ ꯄꯥꯋꯔ ꯐꯪꯗꯕ ꯑꯃꯁꯨꯡ ꯁꯦꯜ ꯐꯣꯟ ꯀꯅꯦꯛꯁꯟ ꯂꯩꯇꯕ ꯃꯔꯝꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯕ ꯐꯥꯎꯕꯁꯤꯗ ꯁꯤꯕ ꯑꯃꯁꯨꯡ ꯃꯥꯡ ꯇꯥꯛꯄꯒꯤ ꯆꯥꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯁꯤꯈꯤꯕ ꯃꯤꯑꯣꯏ 38 ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯌꯥ ꯑꯃꯗꯤ ꯎ ꯄꯥꯝꯕꯤꯁꯤꯡ ꯇꯦꯛꯂꯛꯇꯨꯅ ꯅꯟꯗꯨꯅ ꯁꯤꯕ ꯌꯥꯎꯏ ꯍꯧꯖꯤꯛ ꯗꯤꯂꯥꯒꯥꯠ ꯑꯥꯏꯂꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯗꯨ ꯇꯥꯏꯐꯨꯟ ꯑꯗꯨꯗꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯈꯤꯕ ꯃꯔꯝꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯀꯃꯔꯁꯤꯌꯦꯜ ꯑꯃꯁꯨꯡ ꯀꯥꯔꯒꯣ ꯖꯍꯥꯖ ꯑꯌꯥꯝꯕ ꯁꯃꯨꯗ꯭ꯔꯗ ꯆꯠꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯇꯩ ꯃꯐꯝꯁꯤꯡꯒ ꯁꯝꯅꯗ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯣꯚꯤꯟꯁ ꯑꯁꯤꯒꯤ ꯒꯚꯔꯅꯔ ꯑꯥꯏꯂꯦꯟꯗꯦ ꯕꯥꯛ ꯌꯥꯎꯅ ꯍꯥꯏꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯈꯔꯅ ꯀꯔꯥꯆꯤꯗ ꯒ꯭ꯌꯥꯁ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 15 ꯁꯤꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯤꯊꯥꯡꯐꯝ ꯁꯤꯇꯤ ꯀꯔꯥꯆꯤꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯒ꯭ꯌꯥꯁ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 15 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯤꯇꯤ ꯑꯗꯨꯒꯤ ꯁꯦꯔꯁꯥ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯕꯦꯡꯛ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯒ꯭ꯌꯥꯁ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯄꯥꯛꯅ ꯁꯟꯗꯣꯛꯇꯨꯅ ꯇꯥꯕ ꯑꯃꯁꯨꯡ ꯃꯊꯣꯜ ꯑꯅꯤꯒꯤ ꯁꯇ꯭ꯔꯛꯆꯔ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯄꯥꯏꯊꯣꯔꯛꯄ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌా ꯑꯃꯁꯨꯡ ꯇꯤꯚꯤ ꯐꯨꯇꯦꯖꯅ ꯎꯠꯂꯤ ꯑꯅꯛꯄꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯀꯥꯔꯁꯤꯡ ꯑꯃꯁꯨꯡ ꯃꯣꯇꯣꯔꯁꯥꯏꯀꯜꯁꯤꯡꯁꯨ ꯁꯣꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯕꯣꯝ ꯗꯤꯁꯄꯣꯖꯦꯜ ꯁ꯭ꯀ꯭ꯋꯥꯗ ꯑꯃꯅ ꯊꯤꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯣꯈꯥꯏꯕꯒꯤ ꯃꯔꯝ ꯑꯗꯨ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯕꯗꯒꯤ ꯃꯥꯜꯂꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ AFPꯗ ꯄ꯭ꯔꯣꯚꯤꯟꯁꯤꯌꯦꯜ ꯄꯨꯂꯤꯁꯅꯁꯨ ꯍꯥꯏꯈꯤ ꯍꯥꯏꯗꯤ ꯀꯔꯥꯆꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯄꯨꯟꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯄꯣꯠꯊꯣꯛꯁꯤꯡ 60 ꯄꯨꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯇꯤ ꯑꯁꯤ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯐꯠꯇꯕ ꯃꯜꯂꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃ ꯂꯩꯔꯛꯂꯤ ꯑꯥꯏꯟ ꯌꯥꯗꯕ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤꯡ ꯂꯩ ꯑꯃꯁꯨꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯁꯔꯚꯤꯁꯁꯤꯡ ꯐꯖꯅ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯂꯦꯞꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ